ꯀꯟꯅ ꯍꯣꯠꯅꯕꯗꯣ ꯐꯕꯗꯣ ꯐꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯐꯒ ꯁꯤꯌꯣ ꯗꯣꯛꯇꯔꯗ ꯍꯦꯛꯇ ꯍꯥꯏꯖꯖꯅꯤ ꯑꯩ ꯏꯁꯥꯅ ꯐꯅꯤ ꯈꯪꯉꯗꯤꯅꯦ ꯑꯗꯨꯝ ꯐꯕ ꯉꯝꯅꯤ nothing is impossible ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯖꯦ ꯀꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯀꯣ ꯀꯩ ꯋꯥꯔꯨꯅꯨꯀꯣ ꯅꯪ ꯑꯣꯄꯔꯦꯁꯟ ꯑꯃꯇꯪ ꯂꯥꯏꯁꯦ ꯃꯃꯤꯡ ꯀꯩ ꯀꯧꯕ ꯇꯈꯦꯜꯂꯝꯕꯝ ꯑꯕꯤꯂꯤꯟ ꯀꯣ ꯀꯨꯝꯕꯤꯗꯒꯤꯅꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯃꯣ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯄꯥꯆꯧ ꯏꯃꯥꯅꯦ ꯃꯣꯏ ꯕꯕꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯉꯥꯡ ꯄꯣꯛꯂꯛꯄꯗꯒꯤ ꯍꯥꯔꯠꯁꯦ ꯍꯣꯔꯒ ꯂꯥꯛꯄ ꯑꯣꯄꯔꯦꯁꯟꯗꯤ ꯃꯔꯛꯇ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯥꯔꯠꯁꯦ ꯅꯧꯅ ꯍꯣꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ ꯑꯃꯨꯛ ꯑꯣꯄꯔꯦꯁꯟ ꯃꯊꯧ ꯇꯥꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯏꯃꯥꯁꯤꯁꯨ ꯂꯨꯈꯥꯕꯤ ꯑꯣꯏꯗꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯥꯏꯕꯛ ꯊꯤꯍꯧꯗꯅ ꯁꯦꯜ ꯊꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯤꯁꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯝꯕ ꯊꯥꯒꯠꯄꯁꯤꯅ ꯂꯩꯖꯗꯕ ꯀꯌꯥ ꯑꯃꯁꯨ ꯄꯥꯎ ꯌꯧꯔꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏ ꯅꯥꯛꯇꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯤꯁꯤꯄꯤꯌꯥꯁꯨ ꯂꯩꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯈꯪꯅꯧ ꯑꯕꯤꯂꯤꯟ ꯀꯣ ꯃꯥꯁꯦ 10 ꯀꯥꯗꯣꯏ ꯃꯥꯅ 9 ꯀꯥꯗꯣꯏꯕ ꯑꯗꯩ ꯆꯍꯤ ꯂꯦꯡꯒꯥꯒꯨꯝꯕꯅꯤ ꯃꯥꯅ 15 years ꯑꯩꯁꯨ ꯍꯟꯗꯛ 15 ꯑꯗꯣ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯞ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯥꯅ ꯆꯍꯤ ꯊꯥ 3 ꯍꯥꯏꯕꯗꯒꯤ ꯄꯨꯔꯥ ꯕꯤꯒꯤꯅꯤꯡꯗꯒꯤ ꯄꯣꯛꯄꯗꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄ ꯑꯗꯨ ꯐꯔꯦ ꯂꯩꯊꯣꯔꯕ ꯑꯃꯨꯛꯁꯨ ꯃꯥ ꯁꯣꯟꯕ ꯋꯥꯏ ꯍꯥꯏꯔꯒ ꯑꯃꯨꯛ ꯍꯥꯔꯠꯁꯦ ꯑꯃꯨꯛꯁꯨ ꯍꯣꯔ ꯂꯩꯔꯝꯃꯕ ꯊꯨꯅ ꯑꯔꯖꯦꯟꯂꯤ ꯑꯣꯄꯔꯦꯁꯟ ꯃꯊꯧ ꯇꯥꯔꯕ ꯃꯣꯏꯁꯦ ꯄꯩꯁꯥꯁꯨ ꯂꯩꯇꯕ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯑꯣꯄꯔꯦꯁꯟꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯇꯧꯔꯒꯦ ꯑꯗꯩ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯣꯏ ꯄꯨꯂꯞ ꯀꯝꯄ꯭ꯂꯤꯠ ꯄꯤꯔꯒꯦ ꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯇꯦꯁ ꯇꯧꯕ ꯈꯣꯠꯄꯁꯨ ꯂꯣꯏꯅ ꯐ꯭ꯔꯤꯗ ꯇꯧꯔꯒꯦꯅ ꯑꯩꯈꯣꯏ ꯑꯗꯩ ꯈꯨꯠꯂꯥꯏ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯗꯅ ꯑꯗꯣ ꯑꯣꯖꯥꯅ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯣ ꯑꯉꯥꯡꯁꯤꯡ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯀꯩ ꯀꯟꯗꯤꯁꯟꯁ ꯃꯥꯁꯤ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯤ ꯍꯥꯟꯅ ꯃꯥꯁꯤ ꯆꯍꯤ 9-10 ꯁꯨꯔꯛꯄꯗ ꯇꯧꯈꯤꯕꯅꯤ ꯁꯤꯁꯤꯗ ꯍꯥꯔꯠꯁꯦ ꯈꯔ ꯂꯤꯀꯦꯖ ꯂꯩꯌꯦꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯐꯔꯦꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯔꯦ ꯑꯗꯣ ꯍꯟꯗꯛꯁꯤ ꯈꯪꯍꯧꯗꯅ ꯃꯥꯁꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯂꯥꯏꯑꯣꯡꯁꯤ ꯈꯔ ꯀꯥꯡꯊꯣꯔꯛꯑꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯤꯡꯗꯕꯤ ꯑꯗꯒꯤ ꯃꯤꯍꯨꯟꯁꯤ ꯌꯥꯝ ꯆꯣꯡꯈꯠꯄꯤ ꯑꯗꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯋꯥꯕ ꯑꯗꯨꯒ ꯃꯃꯥꯁꯤꯅ ꯄꯥꯈꯠꯆꯗꯅ ꯔꯤꯝꯁꯇ ꯏꯀꯣꯁꯤ ꯂꯧꯖꯕꯅꯤ ꯉꯔꯥꯡꯁꯤ ꯗꯥꯛꯇꯔ ꯇꯥꯟꯅꯔꯒ ꯑꯗꯨꯗ ꯃꯥꯏ ꯍꯥꯔꯠꯁꯤ ꯑꯃꯨꯛꯀ ꯂꯤꯀꯦꯖ ꯑꯃꯃꯨꯛ ꯂꯩꯔꯦꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯟꯅꯔꯛꯄꯗ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯂꯨꯁꯤꯄ꯭ꯔꯤꯌꯥꯁꯤ ꯃꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁ ꯃꯥ ꯑꯃꯨꯛꯇꯪ ꯎꯅꯖꯅꯤꯡꯉꯤꯗ ꯍꯥꯏꯅ ꯃꯃꯥꯁꯤꯅ ꯑꯗꯨꯒꯤ ꯁꯨꯝ ꯂꯥꯛꯆꯔꯝꯕꯅꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯥꯎꯇꯥꯛ ꯌꯥꯝ ꯄꯤꯕꯤꯔꯦ ꯃꯃꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯅꯤ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯣꯏ ꯁꯨꯝ ꯄ꯭ꯔꯥꯏꯚꯦꯠꯇꯒ ꯇꯧꯔꯒꯗꯤ ꯀꯌꯥꯃꯨꯛ ꯆꯪꯅꯤꯒ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯑꯗꯣ ꯉꯁꯤ ꯃꯣꯏꯅ ꯂꯦꯞꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯃꯛꯇꯤ ꯑꯩꯈꯣꯏ ꯌꯧꯖꯔꯨꯗ꯭ꯔꯤ ꯄ꯭ꯔꯥꯏꯚꯦꯠꯀꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤ ꯑꯗꯨꯝ ꯈꯔ ꯆꯪꯉꯤ ꯍꯣꯏ ꯂꯥꯛꯂꯣꯝꯗ ꯆꯪꯗꯣꯔꯤꯃꯦꯕ ꯂꯥꯛ 3 ꯄꯤꯛꯄ ꯑꯣꯏꯗꯣꯔꯤꯃꯦ ꯍꯣꯏ ꯃꯃꯥ ꯑꯣꯏꯅ ꯁꯨꯝ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯐꯦꯠ ꯁꯨꯝ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯥꯏꯚꯦꯠꯇ ꯇꯧꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯁꯨꯡꯉꯝ ꯉꯝꯗꯕꯅꯤꯅ ꯑꯩ ꯏꯆꯥ ꯂꯤꯁꯤꯄꯤꯌꯥꯒꯤ ꯐꯦꯁꯕꯨꯛꯇ ꯑꯗꯨꯝ ꯌꯦꯡꯉꯦꯕꯀꯣ ꯉꯔꯥꯡꯁꯨ ꯊꯦꯡꯅꯩꯌꯦꯕ ꯁꯨꯝ ꯑꯍꯥꯟꯕꯗ ꯁꯤꯗ ꯑꯃ ꯊꯥꯒꯠꯂꯛꯈꯤꯑꯕ ꯀꯨꯏꯗ꯭ꯔꯤꯕ ꯉꯔꯥꯡ ꯈꯛꯇꯒꯤ ꯑꯣꯏꯕ ꯊꯥꯒꯠꯂꯛꯑꯒ ꯎꯕꯗꯒꯤ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨ ꯌꯥꯎꯕꯗꯒꯤ ꯁꯤ ꯂꯤꯁꯤꯄꯤꯌꯥꯗ ꯑꯃꯨꯛ ꯇꯧꯔꯒꯦꯅ ꯍꯥꯏꯔꯒ ꯉꯔꯥꯡ ꯇꯧꯔꯛꯄꯗꯣ ꯁꯨꯃꯥꯏꯅ ꯂꯤꯁꯤꯄꯤꯌꯥ ꯑꯁꯣꯝꯗ ꯊꯥꯔꯒ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯅꯤꯡꯉꯤ ꯍꯥꯏꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎ ꯑꯩ ꯏꯆꯥꯁꯦ ꯑꯩ ꯃꯥꯅꯤ ꯑꯩ ꯅꯨꯄꯥꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯂꯩꯈꯤꯗꯕꯅꯤꯅ ꯃꯥꯅ ꯀꯞꯅꯤꯡꯉꯤꯁꯤ ꯅꯨꯡꯉꯥꯏꯕꯒꯤꯅꯤ ꯅꯨꯡꯉꯥꯏꯕꯒꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯉꯥꯡ 2 ꯃꯥꯒ ꯄꯕꯨꯡꯒ ꯂꯩ ꯑꯣꯀꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯕꯨꯕꯣꯛꯈꯣꯏ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯑꯝꯇ ꯋꯥꯕꯤꯌꯨꯅꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯀꯦ ꯑꯩꯒꯤ ꯑꯉꯝꯕ ꯇꯧꯕ ꯌꯥꯕꯗꯣ ꯆꯥꯡꯗꯒꯤ ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯔꯛꯀꯦ ꯀꯩꯅꯣꯝꯇ ꯋꯥꯕꯤꯌꯨꯅꯨꯀꯣ ꯑꯣꯄꯔꯦꯁꯟ ꯀꯩꯀꯥ ꯑꯁ ꯀꯞꯄꯅꯨ ꯀꯞꯄꯅꯨ ꯑꯁ ꯑꯩ ꯂꯩꯖꯗꯦ ꯆꯦ ꯍꯣꯏꯅꯁꯨꯅ ꯀꯟꯅ ꯋꯤꯜ ꯄꯥꯋꯔꯁꯦ ꯂꯩꯒꯗꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯁꯤ ꯋꯤꯜ ꯄꯥꯋꯔ ꯃꯥꯡꯈ꯭ꯔꯕ ꯑꯝꯇ ꯅꯪꯒꯤ ꯌꯥꯝ ꯍꯦꯛꯇ ꯇꯧꯅꯤꯡꯕꯗꯣ ꯑꯝꯇ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯅꯥꯕ ꯈꯛꯇꯪꯒꯤ ꯃꯔꯝꯗ ꯅꯠꯇꯕ ꯑꯗꯨꯒꯤ ꯆꯦ ꯍꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯟꯅ ꯍꯣꯠꯅꯕꯗꯣ ꯐꯕꯗꯣ ꯐꯅꯤꯡꯉꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯁꯤꯌꯣ ꯗꯣꯛꯇꯔꯗ ꯍꯦꯛꯇ ꯍꯥꯏꯖꯖꯅꯤ ꯑꯩ ꯏꯁꯥꯅ ꯐꯅꯤ ꯈꯪꯉꯗꯤꯅꯦ ꯑꯗꯨꯝ ꯐꯕ ꯉꯝꯅꯤ nothing is impossible ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯀꯟꯅ ꯍꯣꯠꯅꯖꯦ ꯀꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯀꯣ ꯀꯩ ꯋꯥꯔꯨꯅꯨꯀꯣ ꯅꯪ ꯑꯣꯄꯔꯦꯁꯟ ꯑꯃꯇꯪ ꯂꯤꯁꯤꯄꯤꯌꯥꯅꯁꯨ ꯑꯥꯗ ꯆꯤꯔ ꯊꯥꯈ꯭ꯔꯒꯦꯀꯣ ꯐꯔꯦ